Ziri ki Jakodor Bazar kuki singna mai thakhre SF amadi CF ka kuki militant singa akan mamongda kapnakre Ziri da kuki amadi CRPF kapnabda kuki taramathoi sire AMPY gi volunteer singna huzik saiton litan pokpi nakal gi singlomdagi kuki singna nongmai bom atarakam leitana landarakpadagi laitan pokpi da kundariba mitei amadi pangal sing mafam sana thamnaba kwakta mai kairomda rupi angak sing aso open yaudnaba senari haidi borobeka Jakodor da CRPF ama leikhidre amana sogle aduga mioi taramu thiba phangdre haidi loina na hojik phangba pawda jeri da CRPF amadi kuki ani gi marakta akan mongda khut thonabagi thodokta sikhiba kuki masing taraga tare churei Myanmar refugee sing hannaba matam thakhre state asida changjapam lodun leiriba Myanmar refugee sing Halan Khinaba Manipur lenga kamari lenaba authority sing na khangan kre state asigi okrula madi kamjong district ta changjapam loduna leiriba refugee sing gi manakta Manipur lenga ki authority na sahi asigi October 19 da chatuna yengsen khiamadi makoi bu sahi asigi December tara phawbu gi manungda mafam asi thadoktuna masa gi mafam sing da han khinaba wafam thamkhi changjapam loduna leiriba sing na Manipur lenga ki authority sing da makoi gi masa sing na mafam asida school tamba yawa asina angak sing asigi exam loidre phawwa mafam asida leinaba wafam Lakhi amadi mathang saigi Mars phawba mafam asida leinaba wafam thamlakhi haide Myanmar refugee sing na thamlakhi ba wafam adugi matungina laingak naso mathang saigi Mars phawbugi manungda masa gi mayumda halan khinaba wafam thamkhibani harewa mafam sing asida changjapam loduna leiriba sing asi saga ing region gi Khampat town dagi mioi singna ayambani panba yabadi mafam asida changjapam loduna leiriba mioi sing asina khunda leita dana leibadagi pamdaba thodok kya tatana thokhale haina manak nakpada leiba khunja singna phongdokhiba leikrabani